ꯃꯌꯥꯝ ꯉꯁꯤꯁꯨ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯨꯛꯀ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯍꯩꯀꯛ ꯌꯦꯜꯂꯤꯒ ꯍꯩꯕꯤ ꯃꯅꯥꯒ ꯁꯤꯡꯖꯨ ꯑꯃ ꯑꯗꯨꯒ ꯁꯤꯗ ꯀꯣꯠꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛꯀ ꯇꯤꯜꯍꯧꯒꯁꯨ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯌꯦꯟ ꯈꯤꯇꯪ ꯑꯉꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯍꯦꯛꯇ ꯒꯦꯠ ꯒꯦꯠ ꯅꯝꯁꯤꯜꯂꯒ ꯄꯦꯗ꯭ꯔꯥꯛ ꯄꯦꯗ꯭ꯔꯥꯛ ꯁꯥꯏ ꯇꯦꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯌꯥꯝ ꯍꯧꯔꯒꯦ ꯍꯋꯥꯏ ꯊꯣꯡꯁꯦ ꯍꯥꯟꯅꯀꯣ ꯃꯌꯥꯝ ꯉꯁꯤꯅ ꯍꯋꯥꯏ ꯀꯥꯡꯇꯛꯅꯦ ꯃꯃꯥꯡꯒꯤꯗꯨꯅ ꯍꯋꯥꯏ ꯃꯄꯨꯝ ꯍꯩꯕꯤ ꯃꯅꯥ ꯌꯥꯝ ꯇꯧ ꯐꯖꯅ ꯍꯥꯎꯋꯤꯗ ꯍꯩꯃꯥ ꯃꯅꯥ ꯁꯤꯁꯦ ꯀꯩ ꯃꯅꯥꯅꯣ ꯈꯪꯗꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯕ ꯃꯅꯝꯁꯨ ꯐꯖꯅ ꯎꯃꯛꯇ ꯍꯩꯕꯤ ꯃꯅꯥ ꯁꯨꯃꯥꯏꯅ ꯌꯣꯝꯃꯒ ꯆꯥꯔꯛꯄꯗ ꯃꯍꯥꯎꯁꯤꯗ ꯆꯤꯛꯀꯟ ꯃꯆꯦꯠ ꯑꯃ ꯅꯨꯡꯁꯤꯗꯥꯛ ꯑꯅꯤ ꯇꯧꯋꯦ ꯅꯨꯡꯁꯤꯗꯥꯛꯀꯤ ꯐ꯭ꯂꯦꯕꯔꯁꯦ ꯌꯥꯏ
nghe ngon rồi. Kaca rasanya aja. Cái cắn quá. Mai vô mà giảm này, cái hộp vậy, cái hiền vậy. Trong nó khuya. Insyaallah discuss kuat pada gua. Yang thong bông bạc, càng hậu tới một kuat này hả? Trời ơi, sao? Lấy terbitin sih. Kau dah Hawaii butuh dia aja deh. Hawaii dia apa nih?
ꯁꯤꯠ ꯂꯪꯕꯤꯗ ꯆꯥꯛ ꯃꯔꯨ ꯑꯃꯐꯥꯎ ꯂꯦꯝꯍꯟꯗꯕꯤꯗ ꯁꯨꯃꯥꯏꯅ ꯆꯥꯒꯗꯕꯅꯤ ꯆꯥꯛ ꯆꯥꯕ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯂꯩꯇ꯭ꯔꯗꯤ ꯆꯦꯡ ꯃꯔꯨ ꯑꯃꯐꯥꯎ ꯂꯩꯇꯕꯅꯦꯕ ꯑꯗꯨꯅ ꯍꯥꯎꯔꯦ ꯃꯊꯪꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯕꯥꯏ ꯕꯥꯏ